Israelna haukiba 7 October gi matungdagi Gaza Strip ta leiriba Hamas ki area asida continuously bomb thadaduna lakhibani. Hawjikti masi Southern Gaza romda asum changsilakli. Masina haibadi Rafah operation asina hena tamthiba ama oigidra hainasu mipainari. Maram asina Hamas ka ceasefire deal tawnaba Israel gi mafamda global gi oiba pressure kaya ama lakli. Hawjik US ta power pairiba the Democratic Party nasu pressure si piribani. The Democratic Party na khaliba sina hanaksu election asi makoina mai pakani haiba sini. Maramdi Donald Trump asisu trial kaya ama mayok na waga loinana campaign amata fawba fajana ningthina pangthokpa ngamdri. Lan asigi matangda mayamnasu hena khangbiram lagani Donald Trump gi intention asi. Aduna USA nasu khongthang asi hongdokpa mathau tai haibadi ceasefire deal lehenba asina oigadoribani. Hairiba ceasefire asi leitaba taragadi hawjik Israel da khulai yolaroi haina tweets tawba horakli. Amana karigumba Rafah operation asi makata na chathava taragadi civilian di nakan amada thamko Hamas ki mathaktani pulap haithagadoribasi Israel nasu asumna thajai karigumba Rafah border asi sis tawdaba taragadi illegal oino weapon amadi material kaya ama tunnel gi through the supply tawribasi leploi haibasi. I say to the leaders of the world, no amount of pressure, no decision by any international forum will stop Israel from defending itself.